Mespotomi ing tabi bising wahan ba magtada ng maiting kondisyon tan oktuloy na kurumjari ngasigi maroy pauda. Disaster management gi matangda nongmugi oiba training program amati mock drill pangthokre. IDP singda suicide tawninglakpagi chang hengalakle haina Churachandpur Maite United Committee co-convener nabana fongdorakli. Delimitation in Manipur risks reform and the road ahead hype article fongkre. Lonina Pope Francis ngasilay kidre. Mapungaba pao miyam na bizare. District Health Society Thawbal ki makada laiba District Quality Assurance Unit na senduna ngasi Thawbal da disaster management gi matangda nomu ki oiba training program ama mock drill yang na pangthokre. DC Thawbal ki complex da laiba election counting hall da pangthokpa training program adu da State Disaster Response Force SDRF ki official singna District Health Society ki makada laiba medical staff singda mock drill dongan ba disaster ki maramda training piki tharong ki saruk ama oina district SC ki deputy commissioner ahantem subasna kumja lisingani kulumdoi kunmari amasung kumja lisingani kunmari kunmanga gi kaya kalp award chu yentoki kumja lisingani kulumdoi kunmari gi oina state level committee amasung district level committee na piba kaya kalp award fangkraba hospital singa to the district hospital Thawbal da commendation award lupa lakh ahum PHC Lilong da winner award lupa lakh ani PHC Charangpata commendation award lupa lising yangkai AAM Khekmanda winner award lupa lakh ama AAM Hauka runner up award da lupa lising yangkai ni kumja lising ani kunmari kunmanga gi oina CHC Yaripok da commendation award lupa lakh ama PHC Lilong da winner award lupa lakh ani PHC Charangpat, PHC Kongjom, PHC Nongpok Sekmai, PHC Fauden da commendation award lupa lising yangkai piki etuga AAM Thokjom Bengi da winner award lupa lakh ama AMM Wangkhem da runner up award lupa lising yangkai piki aroibada AMM Taramathoi da commendation award oina lupa lising kunmanga ge award chu piki Athoibe mithunglengi warol pibada DC Thawbal ahantem Subas IAS na hai hospital haibasi mafam dagi lakpa anayak sing leibana maihau langpok thoklakpa yamna maihau langpok thoklakpada yamna amangata thokpa yai maramasina district asida leiriba lenga ke hospital sing ki staff singbu training piba mathau tai haiba wakhalonda training asi pangthokpani haiki mahakna makhata na hai kaya gulf award asi chahi khudingi laurabadi hospital ge award pasing menkhatpa chawna mating oigani maramasna sigumba award asi chahi khudingi phangna ba hona jaiki badi ayamana ikoi madu follow to ya hagado khaidon mamnaba potabada ikoi amaga mating pangnaga ta focusin pangnaga kunna pada minasi madu dai koi district society ni side ke su angam mating pangani se hajaraga amukhanna kasi mana mami rakhe ba institution sim wai district administration ni side ni amukhanna ina pragati for me pending Sahi ani rom relief game da directly ba fiba masida IDP singda suicide tawninglakpagi chang hengalakle hana Churachandpur Maite United Committee CMU sige co-convener ningthaujam nawana penda fongdorakle ngasi Maite Society Churachandpur Maite Youth Organization Churachandpur Maite Ethnic Class Victim Committee Imalai Marel amasong nupi samaj haiba lupsing asige apunba committee ama oiriba Churachandpur Maite United Committee CMU Sina livelihood support through employment amadi temporary settle arrangement for Churachandpur Maite IDP haiba point ani yauba memorandum ama Manipur Governor Yauna Chief Secretary Government of Manipur Kumbiasi MLA amadi Bisnupur District Deputy Commissioner da Pishin Kibaga Mailena Paumi Singa Unabada Mahakna Hai Piklaba Tampaki Tongan Mafam Kayada Hangliba Relief Camp ni Fohum Doida Lairiba Churachandpur IDP Singi Relief Camp Singda Chahi Ani Romasi Khudongcha Dabakaya Mayong Aduna Lakli
ꯃꯁꯤ ꯈꯛ ꯅꯠꯇꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯆꯤꯟꯕꯒꯤ ꯃꯊꯛꯇ ꯋꯥꯁꯔꯨꯝ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ CMHT ꯑꯃꯗꯤ PMJY ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕꯁꯨ ꯑꯇꯩ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯕꯤꯖꯟ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯃꯔꯝꯅ ꯍꯣꯁꯄꯤꯇꯥꯜ ꯗꯣꯛꯇꯔꯁꯤꯡꯅ ꯌꯦꯡꯕ ꯂꯥꯛꯂꯕꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯤ ꯃꯁꯥ ꯃꯁꯥꯅ ꯂꯩꯖꯕꯒꯤ ꯐꯤꯚꯝ ꯂꯥꯛꯄ ꯂꯣꯏꯅꯅ ꯑꯇꯩ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯁꯤꯅ IDPꯁꯤꯡꯗ ꯁꯨꯏꯁꯥꯏꯗ ꯇꯧꯅꯤꯡꯂꯛꯄꯒꯤ ꯆꯥꯡ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯂꯤ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞ 94ꯗ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯕ IDPꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯔꯤꯛ 19ꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯂꯧꯔꯛꯈꯤꯕ ꯋꯥꯔꯦꯞ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 12 ꯈꯛꯇꯃꯛ ꯂꯥꯞꯄꯒ ꯂꯩꯕ ꯐꯋꯥꯛꯆꯥꯎ ꯏꯈꯥꯏꯗ ꯂꯩꯉꯥꯛꯅ ꯄꯣꯏꯟꯠ 4ꯒꯤ ꯂꯝ ꯂꯩꯕꯤꯗꯨꯅ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝ ꯑꯃꯃꯝ ꯂꯩꯉꯥꯛꯅ ꯁꯥꯕꯤꯌꯨ ꯑꯃꯗꯤ ꯃꯈꯣꯏꯗ ꯃꯁꯥꯒ ꯆꯥꯅꯕ ꯊꯕꯛ ꯑꯃꯃꯝ ꯍꯥꯞꯄꯤꯗꯨꯅ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯄꯤꯁꯤꯟꯕꯅꯤ ꯑꯃꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯄꯤꯔꯛꯈꯤ ꯐꯣꯡꯗꯣꯛꯈꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯦꯅꯤꯇꯔꯤꯒꯤ ꯍꯥꯏꯇꯥꯔꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯦꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯁꯦ ꯄꯥꯡꯊꯣꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕꯤꯅꯕ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯉꯥꯏꯈꯣꯡ ꯁꯤꯐꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ KH ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ KH ꯃꯝꯇꯥꯒꯤ ꯃꯆꯥꯅꯨꯄꯤ KH ꯄ꯭ꯔꯤꯌꯥꯂꯛꯁꯃꯤ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯁꯤꯅ ꯂꯩꯔꯝꯕ ꯃꯤꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JSC against the brutal killing of KH Priyalakshmi Devina DC ꯕꯤꯁꯅꯨꯄꯨꯔ ꯂꯧꯔꯦꯝꯕꯝ ꯕ꯭ꯔꯤꯀꯝꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯗ ꯗꯤꯃꯥꯟ ꯀꯌꯥ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯉꯁꯤ ꯄꯤꯁꯤꯟꯈ꯭ꯔꯦ JSCꯒꯤ ꯊꯧꯄꯨꯕ ꯑꯃꯗꯤ ꯉꯥꯏꯈꯣꯡ ꯁꯤꯐꯥꯏꯒꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯉꯥꯏꯈꯣꯡ ꯁꯤꯐꯥꯏꯗꯒꯤ DC ꯑꯣꯐꯤꯁ ꯕꯤꯁꯅꯨꯄꯨꯔ ꯐꯥꯎꯕ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ 10ꯅ ꯁꯥꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃ DCꯗ उन्नदुना मेमोरेंडम अदु पिसिनखिबने मेमोरेंडम अदु DC बिष्णुपुरदा पिसिलबा मतुंग JSC against the brutal killing of KH Priyalakshmi Devi gi co-convener N Bisrupna पाउमी सिंगदा फोंदोखिबदा मिसी असि सुसाइडनी हाइरगसु महाना लैरिबा बिल्डिंग अदुगे 5th फ्लोर दगी चोंगथबनी हाइरगसु मसादा करिगुंबा मखो मुखुत तेकपा मसादा सोकपगी दाग लैतबना महाकी मिसी असि मर्डरनी हाइन लवी मरमसना मिसी असिगी मतंगदा इन्वेस्टिगेशन फजना तौबिदुना चेनरबा मियोइसिंग अहकप चेराक पिबियु अमदि भारत की प्राइम मिनिस्टर नरेंद्र मोदी ना बेटी बचाओ बेटी पढ़ाओ हाइना लाउरगसो नॉर्थ ईस्ट की नुपी कया मियोत मिनेई कया चथरलिबा असि मित्येंग चंगबियु हाइबो वाफमसिंग DC बिष्णुपुरदा थमलमखि लोइनना DC बिष्णुपुर लौरेंबम ब्रिकमना मिसी असिगी मतंगदा इन्वेस्टिगेशन तौरगनी हाइना थाजबा पिरकपगिदमक थागतली अमदी असिगुमलबा पामदबा थौदोकसिंग थोक्तनबा अखोय खुदिंगमकना इचासिंगबो येंसिबा मतम ओरि हाइखि नरेंद्र मोदी की गवर्नमेंट सिना बेटी बचाओ बेटी पढ़ाओ ना हाइदन लरिंगे तंजा सिदा नुपी मसा सिंग असि दिल्ली दे लेरिबा मणिपुर मसा सिंग असि तत्तना हेक सिगुम्बा मिसी मिनागी थौदोक अदुगा अखोय इजत तेमसिंगनबगी थौदोक हे थोकपसे मसिसु यानिंगदे मसि मतंगसु येंसिनबियु हाइबा वाफम जिने अखोयना थमजरमिबसे लाइब्रेरी एंड इन्फॉर्मेशन सेंटर कक्चिंग लिंखतुना मियामगी अमदी महाइरोइसिंगी ओइबा थबक थौरमसिंग तौरकपा चाही 38 मपोंग फारकपगी मपोक कुमोन थौरम अमा पांगथोकपगा लोनेना ताइबंग सेम मपुगी मफमदा सेंटर असिबु हेना चौखतपा नुंगायफबा ओयकनबगी थौनिजबगी थौरम अमा ngat सेंटर असिगी संगनेना ngasi पांगथोकरे ngasiगी थौरम अदुदा ngasi thorama du da center asibu linkhatna ba hona ba amadi mathau mapung fana pangthokna ba hona bada chawba thodang lawriba center asigi maroiba executive member singsu saru yakhe center asigi donor oriba proprietor bubon brickfield naurem nopur na sponsor tawduna paumi singna chamba khudol pot ching khudol tam tawke ngasi thorama du da center asigi secretary KSS Joy Kumar na center asi miyam ki matenga lonena 1984 marfutara mari da linkhatlaba matungda
1975 April 18 Sangnin ama Sadna Sangakhiba Amadi Hojik Fauba Lepaletina Miamgi Matinga Lunena Stemgat Sagatliba Singi Amadi Pangtok Liba Tabak Torom Sing Mahiro Singda Akanaba Manama Tumpiba State Level Competitive Examination Pangtokpa Special Sunday Amadi Inspiration and Speech Series Pangtokpa Reading Cabin Semgatpa Cycle Set Chaba Internet connection thamlakpa na chingbagi matangda marik chumba report thamduna miyamda khanganki makhatana centers na chai kuntra hena changsilakliba khongchat asida saru yadna lakliba laikhidraba amadi hingduna leiba members sing donors sing sympathizers sing oja sing parents sing amadi maharoi sing da suikai khumnabu ulakpagaluna centers na makhatana paikhalakpa thabak thorum khuding maktasu angamba pangalgi wakhal ye amadi lawsingi mateng pangbinaba miyamda apesu tawki Manipur Pollution Control Board amadi Director of Environment and Climate Change na tha asigi taramanga dagi status dai single use plastic sijinnaba amadi yonbada thingba thamkhre haina laukthokhiba dogi matung inanga sisu Kaksing Kaithelda drive datakre drive adu District Administration Kaksing Manipur Pollution Control Board Directorate of Environment and Climate Change Kaksing Municipal Council amadi Kaksing Police na punna chathakibani Kaksing Kaithelgi akobida chathakiba drive adu da tongan ba dukan mai dage athingba thamkraba plastic ki polam sing yolambagi dama phagat pagalunena fine thian ki yabadi Manipur Pollution Control Board amadi Director of Environment and Climate Change ki maiki dagi tha asigi taramanga dagi hauraga tongan fam singa drive chathaduna laklibani Delimitation in Manipur Risks Reform and the Road Ahead Haina Mingthonba article among asi Mahari Loop Tarukna Phongkre Miyamna Yaba Census ki matung inna delimitation tawba natna Kumjali Singh amagi census matung inna Manipurda delimitation tawba yaroi haina Mahari Loop Taruki maikidagi akan wafam thamlakli Wafam masi Professor R.K. Narendra Singh na CMduna Mahiri Loop Tarukna Phongkiba article phongpaga mai lenena Mahiri Loop Taruki coordinator Ningthokjam Dana Kumar Maitina Phongrokibani Manipur Press Club ta pangthokhiba article phongbagi matangda Dana Kumar na makhatana hai Manipur delimitation tawgani hariba sida inkumjali sing amagi census matung ina delimitation tawdana ba wafamda yumpham oidna hariba article si phongbani Inkumja lisingani amagi census report asi miyamna che naba leriba report amani haiba mathok huktaba census asi da yengduna Manipur da delimitation tarok labati thokhaningdaba thodok ya thorok payai lamdam asigi ching amadi tamda kopna yengduna miyamna yaba census matung ina delimitation tawrabadi miyamna support tawgani maduna drabadi Manipur delimitation tawba yaroi hariduna chatliba tha asigi tang kunmai dagi hauduna tongan ba mafam singda inkumjali sing amagi census yengduna delimitation tawba yaroi haiba campaign chathaba hauragani haiba wapam so thamlakki census ki report ki matungina hai tare delimitation tawdugi koi miyamna accept tawgani tawbu adu nattaba hojik ki report sing ki matungina delimitation tawba taragati Toning the production to look at Kaksing Police Station ki manung chanaliba wawagai lamkhai bajar amadi lamjawani ge loan aba marakta leiba sawmill ama amadi rice mill ama hokiba tang kun amadi kun mathoi gi loan aba ahing nyongyai matung pung amarom tarakpada short circuit tegi thorakpa oigani haina chingnaba manutuma chakre Kaksing Fire Substation ki team ama lakna mai adu muthatna bhona ki adubo mai chakan ba pot ngakta oikhibana pot pak muthat pangam kide yamna wana kan hotnaraba matungda mai adu ayuki pung mapalom tarakpada mapung phana muthat pangam ki thajaba yaba pawgi matung ina maina chakriba Milsing ado wawai mayai lekaida leiba mayingbam Manikumar Chahini Funithoi apopa mayingbam selung kauba mioi amana chalaiba milsing ni hairi ngasi thokriba laibak thiba thaudo aduda sawmill amadi rice mill gi machine sing yauna ufo yumde yok pasa yauna punna lupa la kuntra manga kuntra taruk romgi manjang manghan takhan ki hari
Juvenile Justice System Overview amasung Prohibition of Child Marriage Act 2003 ki matangda Kakching District School Oza Singi Oba Awareness Cum Sensitization Program amang asisu Wabagai Higher Secondary School pangthokre Manipur Government gi Social Welfare Department gi makada leiba District Child Protection Unit DCPU Kakching na District Administration Kakching gi matingalune na pangthokiba tharomaduda Wabagai Higher Secondary School gi Principal Mayengbam Borot na tharomapu oikibagalune na Child Welfare Committee Tengnopal gi member Secretary Darngam Khalingna Juvenile Justice System Overview ki maramda duga DCPU Kakching Legal Cum Provision Officer M. Robindro na Prohibition of Child Marriage Act 2003 ki matangda resource person sing oina wangang bagalun na saudya kiba oza sing na hanglak pa wahang kaya ki pakum supiki tharamatu pangto bagi matangda DCPU Kakching District Child Protection Officer Gaju Rajkumari na nunggi waral fongdoki All Manipur United Club Organization Amuko Madi Thangaibal United Club TUC Anina Kusam Daduna Chahi Kudingi April ki tang kulhum doida pangthokna lakiba Manipur yaroiba ningtam landa Saruk yakiba singa madi lanpamda thawaina ponta pikraba thauba singbo ningsingba madi ikai khomna utpaga Makhoi ki khongol liba ki tharom handak chahi ki oina so lakliba April ki tang kulhum doida pangthoklagani Tharamadu Thangmaibang ki cherau singda laiba thauba singi khobamda ayuk pung mapan tabada Lisingam wachani par marfutara mathoi ki Manipur ki ningtam la ningsing numit 23rd April lisingani konmanga haina mingthongduna pangthokani haina amuko ki Secretary Publicity ki chair lamana phongzolakle Manipur linga ki Director of Environment and Climate Change ka khusam narga Thobal College amadi College asigi NSS Unit Ching NCC Internal Quality Assurance Committee ICAC amasung Green Audit Committee na punna sinduna banning the use of single-use plastic on the college campus haibasita campaign na mga si Thobal College ki multipurpose hall pangthoki bagalunena college campus tak plastic ki arem akak sing singdokre Campaign ado hokdokpagi tharamda Thobal College ki Principal Professor M. Bina Devina Thubi Mithung aduga Thobal College Teachers Association ki President N. Ibo Bina tharamapu oike Tharong ki manung chanba oina ngasiga Thubi Mithung Professor M. Bina na saruk yariba singa punai koi single use plastic seasonary si plastic ki amangba singa du miyam da khangan si amadi aigi lekai aigi irei pak iramdam amasung aigi planet as free Plastic oil lasi haina puna wasak sakminaki lonena athobi mitungnen na Thobal College campus single use plastic free campus ni haina su lakthoki sau yaki boza sing mahire singna college campus adugia koi bita plastic ki arem akhak sing su sendoki Taramadu ka mailena athobi mitungnen oikiba Professor M Binana phongdoki bada mahausagi khalda aikoi mioi bada plastic na oheliba amang ba akai ba kaya Piriba du khanganabagi pandamda ngasi campaign asi sinbani aikoina plastic ki potlam sing sizinarabasu amukta sizinabiraga amuk hanna sizinadabida mafam chabda thamiba kaithialda pochei leiba chatpadasu polythene gi mahutta tai hapa yaba khaw sing sizinabi haina apel su tawki World Soil Day ga mailena Director of Environment and Climate Change Government of Manipur gi Green Education program gi makada state ki mafam kaya da pangthok na bago plastic free zone and enforcement drive on ban of single use plastic in the college campus haibasida YK College Wangjing Environment Club ICAC and NSS Unit 1 and 2 na sinduna nomugi awareness drive among asi college asida pangthokre YK College ki Principal Professor K.S. Jugindro Madi College ki Physics Department ki Health Associate Professor O. Binoy Kumana athobi mithung amadi tharamapu oidna pangthokiba tharamadu college asi free plastic zone ohilasi haina oza amasong mahairoi sing puna wasak lomina bagaloina college campus manungda taramba plastic ki polam sing sit changdopagi drive su punna chathamina ki lonina plastic na koibagi phibam amasong aikoi mioi bada manghan gadaba kayagi matang da su wangang ke
Thoramaduga Mailena Principal Professor K.S. Jugindrona Fongdorpada Plastic na Aikoigi Leibak Leihauda Manghaliba Madi Masina Tungde Environment ki Kaihaugadaba Kayado Yengnaga College Asinasu Deputy Commissioner Thawagi Pautak Amagi Makada Ngasigi Awareness Program si Pangthokpani Environment and Climate Change Government of Manipur gi Maikaidagisu College Asigidamak Plastic Bottle Bank ama pibirikpa amadi miharoi singasu awareness campaign asibo mai pakhan bibagidamak abenba fongdoraki Waikomani Girls College Thobal Okramge Department of Sociology and Education Ascendangasi College asigi holda Rethinking Modern Manipur Today and Tomorrow haiba Timda Nomagi Oiba Special Talk ama pangthokre ngasigi special talk ki Thoramaduda Manipur University ki Associate Professor Noni Arambam na resource person oina wangang ki Thoramaduda Waikomani Girls College ki Principal Hanjabam Manoranjan Sharma College asigi Sociology Department ki Associate Professor B Devdatta Sharma susarwyaki National Herald case asi BJP ki Narendra Modi na luching balenga ke asoiba lengak mara chai tharak pasing kupshin naba honnaba thaurang amakhak ni haina AICC ki Joint Secretary Matthew Anthony na fongdokre ngasi BT rotaleba Congress bawon da pangthokiba pawi mipam amada mahak na makha taraduna hai National Herald case ka mailena Enforcement Director ED na Congress ki luching ba Sonia Gandhi amadi Rahul Gandhi ki mathakta Thangalakhiba sarsit asi eshunate BJP na Enforcement Directorate bu khulai ama oina sijinaduna political harassment toba amakhakni India na ningkhat tamringai ningkhat tamnaba changchelakpada achoba thodang kaya laurakhiba matamdagi Congress ka Gandhi family ka thadoknaba yaraba mari ama leinaduna ngasi fawba lakli BJP na Gandhi ki imung manung Kudingmak target tawduna lakli Narendra Modi na ED-bu makogi election department ama onthoktuna ikaiba khangdana hanjin aranba mawongda sijinaduna lakli aranba semjin chajinba kayana Gandhi family amadi luchingba singbo target tawduna Congress party bu namthanaba amadi majin menaba honare masi kaidonungda oithokloidaba makhakni BJP gi Narendra Modi na luchingba lenga asina miyamga Loina duna chatliba Congress Party bo kirekpadagi lakadawriba mikhalda amuk sakti paiba ngamlaroi amadi leiba asigidamak tawfam thopa kaya sing tawdabana failwelak pa kaya sing adu kupsinaba honaba Congress ki luchingba singda maral pisinduna leiba asi charang hanba thokhanduna maikai amada punaba honarapa makhakni haiba thawong asidi leiba asigi idea of democratic opposition gi oina tamthiba makhakni BJP asi machin thibagi achoba yumpham ama ori haina so mahangna makhata ki Pau Yunfamadu the MPCC President K. Megachandra Singh, CLP leader Okram Ibobi Singh, Amadi MPCC Vice President Hariswar Goswami Susarwyaki. We put it back to the BJP and the Narendra Modi government that if you dare fight on merits, why do you want to fight on lies? We have put the truth in front of you and truth will always triumph. That's all from Guru Ibungo Sangit Vidyalaya Tenta Haibung Thobal District na Sindunata Nipan Suba Guru Ibungo Shema Memorial Function and New Production of Wari Faibok Tenta Haibung Bamon Mantop Tapang Thokre Tharomasida Chief Guest Oina M. Nara Singh Ex-Minister Art and Culture President na M. Gojendra Singh Famous Poet Guest of Honor Oina SS Navasharma Advisor Committee Sanginatak Academy New Delhi na oiki ngasiki tharomda Guru Ibungo gi mafamda hai leikatuna ikai kumnabaga lonina HB Molata Devi L Somen Singh amadi G Vidyananda certificate kushinake Wangoi Assembly Constituency gi oina school fagat hansi mission da yauriba Paubitek High School gi fibam SCSC MLA KH loke nang haktheng na yingsin kre yingsin kongset aduga mai lenana MLA KH loke na fongdorak pada sangdaba singna handak te
school asidagi tungan tungan polam kya huran kibagi amadi school asigi nauna saba toilet amadi bathroom gi outlet sing thugai ramba simak yam thamu shoi asigumba thodo asida chenari ba myoi singa tuba matam da phagatuna cheyak pigani haina lauthoki lunena wangoi asi manipuri atoppa constituency singa yengnabada hiram khudingda mangjin thanba haibage pandam da thabak tawduna lakli masigi manung channa hana mahairoi ningthina layamdaba Paupitek High School asi school phagatlansi mission gi makhada nauna semgalakpadagi ngasidi mahairoi chamani furom leire lunena lakadaba sai singdasu mahairoi hena tamhanba amadi school asibu semgatnaba thawtang tawringe matamasida kanagumba kharana school dagi pot huranba amadi thugai khairakpa si raina laude school asida kanagumba myoi kharana work order gi wangmada thabak suna honariba si suba yaroi amadi Paupitek lamkhai dagi kokchai fawbagi lambi sembagi matangda MLA na makha tarna lambi asi PMGSY gi makhada leiba lambini lambi asi nauna semnaba tender su lakliba me tarukta open tawragani tender asi open hek tawbaga lambi asi soina semlagani maramasna miyamna haiba matam asi fawbadi warabasu wana punna ngai minasi haiba wapam phongdoki Manipuri Chanura Lesem Maru Machalai Malin Kakibagi Yankaitar Raksuba Mapo Kumongi Thorom Konung Lampak Leba Lamyan Basang Nangasi Pangtokre Thoromadu Dalamdam Siki Sagnarabi Jongtham Kamala Amadi Machalai Magi President Wangkai Mayum Amushana Amadi CSO Singim Husing Saruyaki Manipur Ihan Hanba Nupig Lup Amo Oina Lising Matamapan Humpumapan gi April Kunma Thoida Safong Kiba Machalai Manal Lising Matamapan Mari Masong Lising Matamapan Kuntra Mapan Dalamdam Sida Tokiba Nupi Langi Imai Bill Singbui Kai Kumna Utuna December Tarani Thoida Nupigi Numid Haina Manipuri Manunga Madi Mapanda Thoram Pangtok Bahuraki Malem Gyoina International Women's Day Tawdring Chahi Ani Mangjongna Menupigi Numid Pangtok na Lakri Haina Machalai Magi President Wangkai Mayum Amusana na Fongdorakli Mahang na Makata na Hai Lising Matamapan Humputara Thoida Machalai Ma School Linkatuna Tungi Yumbi Orekadaba Mahairoi Kaya Takpi Tamiduna Lakli Lising Matamapan Marifutara Tayatagi Lamdam Sigi Nupi Oibi Singi Senmitlon Fagatnaba Macha Sama Kauba Microfinance Scheme Haudoktuna Thabak Tawrakli Haike Sajibugi Noma Panba Chahi Hauba Numita Lebak Ningbadi Yumpam Oiba Poknapam Ima Haina Mingtonba Isegi Thorom Pangthokpa Natana RTI Thabak Thorom Singsu Pangthoklakli Khongjom de April Kurumdo asi Pangthokpa Haroknabagi Thabak Thorom Singsu Lising Matamapan Humputara dagi Hauna Machalai Mana People's Welfare Organization ga Pangthok Minarake Mipai ngai oina mitop miyan chasing loina amadi phong nai khogi Singsang Singda Changsilakli ba si Thenana ba apun bagi Pangal Sagachi ekoi punsin si haina leba miyamda pausilakli Imphal West ki White Angle ki Team Nalangol Game Village Zone 3 da leba Alternate Housing Complex Relief Camp da leba Mahiri Singna Mahi Tambada Sijanana notebook kaya mateng pangkre hari Ngasigi notebook sing mateng pangbirak pada relief camp masigi committee amadi Mahiri Singh imung manung gi maikaidaki White Angle gi team thagat pa fongdorakle Kwakaitel Makha Thokchom Laikai da leba LYS group ki gym linkhat ki bagi han mapok kumon thorumga mailena numit ni chacharakhiba case prize open deadlift competition loishin bagi tharam pangthokre Kwakaitel hainong khongnem bi Thokchom Laikai da leba Youth Rising Star Club ki campus ta LYS ke MD Laisram Chandra Kumar Khumana Tharmapu Oina Pangthokiba loishin bagi tharmatuda Youth Rising Star Club ki president Laisram Bisho Chandra Singh na thu mithung amadi club asik general secretary Loitongbam Bigyan Singh na akhanaba mithung oina sarya ke nupa amadi nupi gi oina tongan weight category de Manipur de leiriba Jim Sanare Singh na sangdam na khibagaloina prize bidna puning thawake State Blood Shell amadi National Health Mission Manipur gi meeting makada Democratic Students Alliance of Manipur na senduna mahiroi kunai amadi leibak miyam gi damak kathoklaba I haiba hiramda marfu humdoirak suba mega blood donation camp amanga si Rims Hospital gi blood bank da pangthokre
Punna Mui Chamarom na Tongan Toan Hospital Manga the Idan Tobaki Teramaduka Mailena, Desang General Secretary Nong Tomom Toitoibina from Turak Padanga Signumit Ase, Manipur Onedi Yam Namaru Oiba, Numit Amani, Kumjalisingam Gatamapan, Marfutara, Matogi, Anglo Manipur Warda, Lamdamasipo Mika Pon, the Baleba, Oina Hona Bidan Batoba, Tobi Keabo, Ningsing Banumit Amasuni, Luna Lamdamasi de Ladiba. Miamna Idan Tobagi Wakalo Laitriba si Lehanna Bahona Bamadi, Selna Labor Fondraba E. Marik Asinakanaguma Amagi Tawai Kadbada, a Koipum Namana Saru Yaminasia Wapum so Fonduke. Soil Foundation in Nipan Suba Mapo Kumunga Mailena, Kanalajer singing the Makatuklaba E. Haiba Timda, Kunsuba Blood Donation Camp and Campaign Nasi Jenims Blood Bank Tapang Tokre. Ngasi pangtokiba blood donation aduga mailena Soil Foundation ki founder chairman Elangom Samananda Singh Nahai maru oina awana taraba kanale jedraba singi damak paring naina chatharakpa ibibagi amadi Soil Foundation ki dipan suba mapok kumon ki mailena ngasi thoram asi pangthokpani Makatana to blood center sing the supang tok naba thorang tauri e pithokpana haksang da amangba amatalite henadum kanaba fangi e unit amana mi ahongi punsi kanbangami haiba asi miyam khangminasi lonena e pibina blood pressure natana tongan tongan belaina kaya matam chana khangdoktuna ngakthok minasi maramasna chang naina ekhoi EPC fongdokibagolina thasi konte tapang thokadoriba Soil Foundation ki mapok numit ta Soil State Excellence Award lisingani kulma sulam thokani masida miyam saru yabiu fongdoki kaino khoi sexually transmitted disease kaya de khoi matam chang check tawgal ngak thok ina si habdu ma thamjage aduga khoi lakadoriba MU gi Senate Hall da pangthok kadoriba Soil gi nipan suba foundation di asida mayam saru yabiu Catholic Villian Amagi spiritual leader Oriba Chahi Marfunipan Shuraba Pope Francis ngasi laikidre Roman Catholic Church ki hanba Latin American Pope Francis sahi Marfunipan subda laikidre haina video statement ama Vatican dagi thadoraki mahaki chahi Taranitogi Papa Shida Laina Kayagi saking funky Telegram channel da Cardinal Kevin Farrell na piba warol da ngasi ayok pung tarikaminit kuntra mga tabda Rome gi Bishop Francis ipagi yumda hankre habasi thadoraki Ngarang numajing numita Easter Sunday da piba warol da Pope Francis na wakal khanbagi ningtamba masong khangba kanba mathaw tai haiki jarok na miyoy kun lising kuntra mga tinbada Easter greeting basilica gi balcony dagi Pope Francis na piriba matungda traditional urbi 8 urbi to the city and the world da pangthoki Francis ki speech da dharmagi ningtamba khanbagi ningtamba wangangbagi ningtamba masong atopa bu ikai khumnabagi mityeng yauduna ingthaba peace haibasi oithokte mahangna orism anti semitism amasong gaza da oriba fimbu sukana yaindaba fongdoki Sayasigi me tara mangadagi hauraga tha khudingi unemployment data fongba hauragani haina senior government official amana fongdokre ahanba fongadorba data si sayasigi ahanba tha hum January February muso March ki yaguni Ministry of Statistics and Program Implementation na haikibada ahanba oina data fonggi thabak haugadoribani haujiki oinadi urban unemployment data sahida amuktang fongna laklibani India gi oina Atay achoba economics kumna high frequency data collection and disclosure on unemployment gi system laitri official amana fongdokibada khomjiliba data si achumbani amadi population gi mahut oribani masi chapchana achumba onina ba chang naina check tawani April tha sigi loshilakpada private capital expenditure data fongani hari service sector business ki survey dagi results fongani hari Department of Youth Affairs and Sports Government of Manipur na sinduna ani shuba phase ki humfunipan lak suba National Sport Games Championship lisingani kunmari kunmanga gi ngasi Kumalampak Main Stadium da sanakiba final match da Kerala amadi Jharkhand ani akan lamba tawnutuna sanakiba match da Kerala na Jharkhand bu panjal ahum amada maitiba pidna Humpunipan rak suba National School Games Championship isingani kunmari kunmanga gi nipagi football masana gi oina Kerala na winner oiba ngamkre United Southern Area Inter Village USAIV Chandal District na
Sinduna Hanba United Sound Area Inter-Village Cup Sports Meet Lisingani Kunmanga ngasidagi Palen Manakta Leiba Unapal Village Playground Haudokre Haudopagi Tharum Special Contractor Ken Rai Khanna Chief Guest Special Contractor Assam Zentana Functional President All Manipur Football Association Amphagi Acting President Kowar Dilbungna Guest of Honors Social Worker CH Rinana Special Guest Oina Sarugyake Unity and Sign in Sports Hybrid Team da Pangthok Liba Sports Meet Asigi Manung Chena Tha Asigi Kunipan the Men's Open Football Veterans Football Amasung Women's Volleyball da Athoy Ahen Tanagani Men's Open Football the Punna Team Taramathoina Veterans Football Amadi Women's Volleyball da Team Taratana Saryari ngasi ahoba numita Men's Open Football gi oina John Lang Youth Club Amadi Kapam Development Club Anina Sana Kibada John Lang Youth Club na Panjan Manga Mari de Thoikre Masigi Mamangda Film Star Team Ngai Haktang Pothamina Amadi Sports Meet Siliba USAIB gi Executive Staff Singa Football Exhibition Match Amasup Sanaki Exhibition Match to the Film Star Team Ngai Haktang Pothamina Sina Panjal Anisona da Thoiki Hari Social Sporting Club SSC Playground da Ima Imoino Ira Thogalup Sektana Sinduna Satharakpa Taruk Shuba Sekta Trophy Lisingani Kunmanga ngasi mangani chanben numita Sanaki Baliki Hanba Mesta SKDC Sanjenbamna INJC Nungoibu Panjal Anisono da Maiti Piki Anisuba Mesna ONYC Oksu Ningthemsa Khulna Mobile Apps Uyum Pokpo Panjal Marisono da Maiti Pikre Ohum Suba Aroba Mesna YSC Loksang Kongna Arangba Appsibo Panjal Amasono da Maiti Pikre Hayang Sanagat Match Singdi Hanba Ronda SDC Samuro Amadi Golden FC Sanagani Anisuba Mesna Tarangcha FC Pukau Amadi PYPC Pungdongbom Sanagani Ahum Suba Mesna Dona FC Amasong Lining Talk FC Sekta Sanagani Huikap Ningthau Lai Lampakta Punna Team Tara Homdoina Group Mari Thokna Khaidokna Sathariba Tara Tarek Suba Village Open 9th A Side Football Tournament gi ngasi sanaki bahanba match ta Chingoi FC Angtha amadi Sital FC Charangpan anina kanba mong da lamba tawna sanaki ba match aduda Sital FC Charangpan na Chingoi FC Angtha bu Panjal Mari amada maiti ba piki lunana ani suba match oina NASA Sikong amadi Lion Squad ani sanaki bada NASA Sikong na Lion Squad huikap pu Panjal amasuna da thoikre lunana tournament asigi Hayang hanba match ta BYFY Yeripo kay sama madi Andro anina lamba tawnaraba matung ani suba match oina yambem amadi 80 unit 2 bamole kay lamba tawnaragani hari Arobita Mario pa amhana pizere Disaster Management gi matang na nomug ewa training program amadi mock drill pangtokre IDP Singda Suicide Tawning Pakichang Hengalakli Haina Churchampur Maite United Committee ki co-convener Navana Fongdorkli Delimitation in Manipur Risks Reform and the Road Ahead Haiba Article Fongkre Lunina Pope Francis Nasile Kidre Imis pagdang pizza ba nga sigdi matang sa lushin jere meeting tablo basing amuka na kurun jere